ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯙꯤꯔꯥꯖꯀꯤ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ꯫ ꯙꯤꯔꯥꯖꯀꯤ ꯃꯃꯥ ꯃꯦꯝꯆꯥ ꯌꯥꯝꯅ ꯃꯁꯥ ꯁꯣꯜꯂꯤ, ꯌꯥꯝꯅ ꯅꯥꯒꯜꯂꯤ꯫ ꯙꯤꯔꯥꯖꯀꯤ ꯃꯃꯥ ꯃꯦꯝꯆꯥ ꯃꯄꯥꯕꯨ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯗꯨꯝ ꯑꯣꯏꯈꯤꯗꯨꯅ ꯃꯁꯥ ꯑꯗꯨ ꯁꯣꯗꯝ ꯅꯥꯗꯝꯃꯤ, ꯏꯈꯤꯡ ꯈꯤꯡꯗꯦ, ꯁꯣꯜꯂꯤ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯙꯤꯔꯥꯖꯄꯨ ꯆꯥꯛ ꯃꯄꯨꯛ ꯊꯟꯅꯕ ꯄꯤꯖꯅꯕꯗꯤ ꯍꯣꯠꯅꯖꯩ꯫ ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜ ꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯗꯨꯀꯥꯟꯒꯤ ꯊꯕꯛ ꯌꯥꯎꯕ ꯊꯣꯛꯏ꯫ ꯃꯁꯥꯗꯨ ꯅꯣꯡꯃꯇ ꯄꯣꯊꯥꯖꯕ ꯅꯠꯇꯦ꯫ ꯆꯥꯛꯈꯨꯝ ꯃꯩꯕꯨ ꯃꯨꯠꯇ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯆꯨꯝꯅ ꯆꯔꯥ ꯑꯅꯤꯈꯛꯀꯤ ꯑꯣꯏꯔꯕꯗꯤ ꯃꯥ ꯃꯆꯥꯗ ꯂꯩꯕꯅꯤꯅ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯙꯤꯔꯥꯖꯄꯨ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯇ ꯃꯍꯩ ꯇꯝꯍꯟꯅꯕꯁꯨ ꯍꯣꯠꯅꯖꯩ꯫ ꯙꯤꯔꯥꯖ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯟꯗꯨꯅ ꯀꯥꯏ꯫ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯒꯨꯝꯅ ꯇꯝꯅꯤꯡꯂꯕꯁꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯗꯨ ꯎꯕꯅꯤꯅ ꯃꯃꯥꯗ ꯀꯌꯥ ꯇꯛꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗꯨꯗ ꯆꯠꯂꯦ꯫ ꯙꯤꯔꯥꯖ ꯉꯝꯕ ꯃꯈꯩꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯏꯪꯈꯣꯜ ꯁꯝꯕ, ꯁꯤꯠ ꯁꯦꯡꯕ, ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ, ꯂꯥꯏꯊꯧꯃꯩ ꯊꯥꯟꯕ ꯈꯣꯠꯄ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯩ꯫ ꯃꯆꯥꯅꯨꯄꯤ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨꯃꯗꯤ ꯃꯃꯥꯗ ꯂꯩꯍꯟꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯙꯤꯔꯥꯖ ꯆꯤꯔꯤ ꯆꯤꯔꯤ ꯉꯥꯜꯂꯤꯕ ꯄꯣꯗꯣꯟꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯅꯣꯟꯊꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯃꯜꯂꯕ ꯌꯨꯝꯒꯤ ꯑꯍꯣꯕ ꯐꯛꯂꯥꯡ ꯃꯆꯥꯗꯨꯗꯒꯤ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯥꯅ ꯏꯂꯝꯕ ꯃꯜꯂꯕ ꯀꯝꯄꯣꯔꯗꯨꯃ ꯏꯟꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯔꯤ꯫ ꯃꯃꯥꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯕ ꯂꯥꯛꯅꯔꯤ꯫ ꯂꯩꯔꯪꯒꯤ ꯃꯩ ꯑꯗꯨ ꯀꯟꯅ ꯀꯥꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯦꯝꯆꯥꯅ "ꯏꯁ, ꯉꯁꯤꯒꯤꯁꯤꯡ ꯑꯁꯤꯗꯤ ꯆꯣꯠꯂꯤꯕ꯭ꯔꯥ ꯀꯩꯅꯣ? ꯁꯨꯡꯆꯥ ꯆꯥꯛꯇꯤ ꯋꯥꯅꯤ꯫ ꯐꯅꯁꯨ ꯀꯥꯝꯗꯅ ꯍꯣꯠꯅꯕꯅꯤ꯫ ꯁꯣꯔꯒꯁꯦ ꯂꯣꯏꯅ ꯇꯠꯂꯦ ꯃꯁꯤ ꯀꯥꯝꯅꯕ ꯍꯣꯠꯅꯕꯗ"꯫ ꯙꯤꯔꯥꯖ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ "ꯏꯃꯥ, ꯑꯩ ꯀꯥꯝꯕꯤꯌꯨꯔꯣ? ꯆꯥꯛꯎ ꯌꯥꯗ꯭ꯔꯕꯣ?" "ꯌꯥꯔꯦ, ꯏꯆꯥꯅꯦ, ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯒꯗꯕꯗꯣ ꯑꯣꯔꯥꯏꯖꯔꯣ." ꯆꯥꯛꯂꯦ, ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ?" ꯂꯥꯝꯃꯦ ꯏꯃꯥ, ꯉꯁꯥꯏꯁꯨꯅꯦ ꯆꯥꯛꯇꯣ ꯍꯥꯊꯨ ꯆꯥꯕꯅꯤꯅ ꯄꯨꯛ ꯊꯟꯍꯧꯗ꯭ꯔꯦ." ꯂꯣꯏꯔꯦ, ꯏꯃꯥꯅꯦ ꯏꯆꯥꯒꯤ ꯆꯥꯛ ꯂꯣꯏꯗꯣꯔꯦ, ꯆꯥꯔꯗꯕꯅꯤꯀꯣ꯫ "ꯑꯗꯣ ꯏꯃꯥ, ꯑꯩ ꯍꯌꯦꯡ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗꯗꯤ ꯑꯐꯕ ꯀꯣꯂꯦꯖ ꯇꯝꯒꯦꯀꯣ?" ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯈꯪꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯍꯣꯏ, ꯇꯝꯗꯣꯏꯅꯤ, ꯏꯆꯥ ꯇꯝꯗꯣꯏꯅꯦ꯫ ꯏꯃꯥꯅꯅꯦ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯤ ꯏꯆꯥꯅ ꯀꯣꯂꯦꯖ ꯑꯐꯕꯗ ꯇꯝꯕ ꯐꯪꯅꯕ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯆꯠꯂꯒ ꯗꯨꯀꯥꯟ ꯄꯔꯦꯡ ꯂꯩꯕꯒꯤ ꯑꯗꯨꯋꯥꯏꯗ ꯆꯥꯛꯀꯤ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯂꯩꯕ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯕꯟꯗꯅꯥꯅ ꯆꯍꯤ 2-3 ꯍꯥꯏꯔꯛꯄꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯇꯣꯃꯥꯜꯅ ꯆꯥ ꯍꯣꯇꯦꯜ ꯁꯤꯃ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯈꯤꯕꯅꯤ꯫ ꯇꯣꯃꯥꯜꯒꯤ ꯆꯥ ꯍꯣꯇꯦꯜꯁꯤ ꯍꯥꯎꯕꯗ ꯈ꯭ꯋꯥꯏꯅ ꯄꯥꯝꯅꯕꯗ ꯑꯃꯗꯤ ꯆꯪꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯏꯀꯧ ꯃꯤꯔꯝ ꯌꯥꯝꯅ ꯐꯩ, ꯃꯄꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯏ, ꯂꯩꯕ ꯂꯩꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯀꯜꯂꯤ, ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯎꯒꯜꯂꯤ ꯃꯤꯒꯤ꯫ ꯃꯆꯥꯅꯨꯄꯤ ꯕꯟꯗꯅꯥꯁꯨ ꯃꯄꯥꯒꯤ ꯆꯥ ꯍꯣꯇꯦꯜꯗꯨꯗ ꯀꯣꯜꯂꯤꯛ ꯐꯦꯡꯕꯤꯕ ꯆꯥꯝꯕꯤꯕ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯇꯣꯃꯥꯜꯅ "ꯏꯕꯦꯝꯃ, ꯑꯁꯣꯝꯒꯤ ꯅꯨꯄꯥꯅꯤ ꯐꯝꯂꯤꯕ ꯑꯁꯤꯗꯅꯦ ꯁꯤꯒꯤ ꯆꯥꯌꯣ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯄꯤꯔꯝꯃꯨꯁꯦ." "ꯍꯣꯏ ꯄꯥꯕꯨꯡ." "ꯀꯀꯥ, ꯁꯤꯗ ꯂꯩꯔꯦ." ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ, ꯊꯝꯃꯣ. "ꯇꯥ ꯇꯣꯃꯥꯜ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏꯀꯣ, ꯃꯄꯥꯒꯤ ꯃꯇꯦꯡꯒ ꯌꯥꯝꯅ ꯄꯥꯡꯉꯤ." ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ꯫ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄ ꯇꯥꯟꯅꯔꯤꯁꯦ ꯁꯤꯗꯅꯤꯅꯦ ꯇꯥ ꯇꯣꯃꯥꯜ꯫ ꯑꯩꯒꯤꯗꯤꯅꯦ ꯅꯨꯄꯥ ꯉꯥꯛꯇ, ꯅꯨꯄꯤ ꯑꯃꯗꯤ ꯌꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯂꯥꯏꯅ ꯄꯤꯕꯤꯗ꯭ꯔꯦ." "ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩꯗ, ꯐꯔ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ." "ꯇꯥꯗꯁꯨ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯌꯦ." ꯏꯕꯨꯡꯉꯣ, ꯋꯥꯔꯤ ꯅꯠꯇꯦ, ꯅꯣꯏ ꯇꯥꯗꯒꯤꯁꯦ ꯑꯁꯦꯡꯕꯅꯤ. ꯆꯥꯔꯣ. ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯍꯦꯛꯇ ꯀꯧꯔꯛꯎꯀꯣ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯒ "ꯇꯥꯗꯥ, ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯇꯥꯔꯒꯦ?" "ꯂꯨꯄꯥ 200 ꯇꯥꯔꯦ ꯏꯕꯨꯡꯉꯣ, ꯆꯥꯛ 2ꯒ ꯏꯁꯤꯡ ꯕꯣꯇꯜ 1ꯒ." "ꯁꯦ ꯇꯥꯗꯥ, ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ." "ꯇꯥꯗꯥ, ꯇꯥꯗꯒꯤ ꯆꯥꯛꯂꯨꯛꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ, ꯍꯣꯡꯅ ꯍꯣꯡꯂꯤꯕ, ꯍꯥꯎꯅ ꯍꯥꯎꯔꯤꯕ.
ꯇꯥꯗꯅ ꯊꯣꯡꯕꯁꯦ ꯑꯇꯩ ꯍꯣꯇꯦꯜꯁꯤꯡꯒ ꯃꯥꯟꯅꯗꯦ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯕꯤꯔꯛꯄꯒꯤꯅꯦ ꯉꯁꯤ ꯑꯩꯅ ꯍꯣꯇꯦꯜꯁꯤꯃ ꯆꯂꯥꯏꯕ ꯉꯝꯖꯔꯤꯕꯁꯦ ꯇꯥꯗ ꯅꯪꯒꯤ ꯍꯣꯇꯦꯜꯗꯒ ꯅꯣꯡꯃ ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦꯗ ꯗꯨꯀꯥꯟꯒꯁꯦ ꯐꯝꯐꯝꯒ ꯈꯪꯗꯦ ꯆꯥꯛꯁꯦ ꯂꯥꯝꯕꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯩꯍꯧꯔꯦ ꯏꯕꯦꯝꯃ ꯂꯨꯈꯥ ꯆꯒꯨꯝꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯇꯩ ꯃꯤ ꯑꯅꯧꯕꯅꯦ ꯁꯠ ꯂꯥꯛꯑꯒ ꯐꯝꯐꯝ ꯍꯥꯡꯍꯜꯂꯨ ꯐꯝꯐꯝ ꯀꯣꯟꯅꯗꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯟꯗꯅ ꯂꯨꯈꯥꯛ ꯃꯌꯥꯝꯗꯣ ꯐꯥꯟꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯐꯦꯡꯗꯣꯛꯇꯨꯅ ꯀꯣꯜꯂꯤꯛ ꯊꯝꯐꯝꯗ ꯍꯥꯞꯆꯤꯜꯂꯤ ꯇꯣꯃꯥꯒꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯁꯤ ꯉꯥꯏꯍꯥꯛꯇ ꯃꯤ ꯍꯥꯡꯗꯦ ꯍꯥꯏꯕ ꯌꯥꯏ ꯂꯦꯞꯄꯒ ꯆꯥꯅꯕ ꯐꯥꯎ ꯌꯥꯎꯏ ꯐꯥꯟ ꯑꯁꯥꯡꯕꯤ 5-6 ꯊꯥꯔꯤꯕ ꯑꯗꯨꯅꯒ ꯀꯣꯟꯅꯕ ꯅꯠꯇꯦ ꯑꯅꯝꯕꯅ ꯄꯨꯡ 12ꯗꯒꯤꯅ 2 ꯐꯥꯎꯕꯁꯤꯅꯤ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯤꯜꯂꯤꯕꯁꯤ ꯇꯣꯃꯥꯜ ꯃꯌꯥꯝꯗꯨꯒꯤ ꯄꯦꯟꯅꯕ ꯇꯧꯕꯗ ꯃꯩꯅꯥꯛꯇꯨꯗ ꯍꯨꯃꯥꯡꯅ ꯄꯤꯀꯥꯡꯉꯤ ꯃꯉꯛꯇ ꯌꯥꯜꯂꯤꯕ ꯐꯗꯤꯗꯨꯅ ꯇꯞ ꯇꯞ ꯑꯃꯨꯛꯁꯨ ꯅꯞꯊꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯍꯦꯛ ꯂꯥꯛꯄ ꯃꯄꯨ ꯂꯩꯇꯕ ꯍꯨꯏ ꯑꯗꯣ ꯋꯧ ꯈꯣꯡꯂꯛꯏ ꯕꯟꯗꯅꯥꯅ ꯃꯄꯥ ꯇꯣꯃꯥꯜꯗ ꯃꯅꯥ ꯃꯁꯤꯡ ꯁꯣꯏꯅ ꯂꯛꯅꯩ ꯄꯥꯕꯥ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤ ꯂꯥꯛꯑꯦ ꯇꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯥꯛꯑꯕ꯭ꯔꯣ ꯇꯣꯃꯥꯜꯁꯨ ꯐꯥꯒꯤ ꯇꯧꯔꯝꯂꯒ ꯈꯕꯔ ꯑꯃꯗ ꯆꯥꯛ ꯈꯔꯒ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕ ꯈꯔꯒꯗꯨ ꯍꯩꯖꯤꯟꯕꯤꯔꯒ ꯍꯨꯏ ꯑꯗꯨ ꯄꯤꯖꯕ ꯊꯣꯛꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯍꯩꯃꯥ ꯑꯔꯥꯡꯕꯤ ꯅꯪ ꯂꯥꯛꯑꯦꯗꯅ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ ꯍꯨꯏ ꯑꯗꯨꯁꯨ ꯂꯥꯝꯃꯤ ꯍꯥꯏꯕꯒꯨꯝꯅ ꯃꯃꯩꯗꯣ ꯍꯥꯏꯔꯒ ꯇꯣꯃꯥꯜꯗ ꯃꯀꯣꯛ ꯑꯗꯨ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯤ ꯁꯦ ꯅꯪꯗꯤ ꯌꯥꯝ ꯂꯥꯝꯃꯤꯗꯅ ꯆꯥꯔꯣꯁꯦ ꯆꯥꯔꯣ ꯅꯪꯒꯤ ꯁꯔꯨꯛ ꯂꯩꯔꯁꯦ ꯑꯗꯨꯗꯤꯅꯦ ꯅꯪ ꯁꯤ ꯆꯥꯔꯒ ꯆꯠꯂꯣꯀꯣ ꯑꯩꯁꯨꯅꯦ ꯊꯕꯛ ꯑꯃꯨꯛ ꯇꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯍꯨꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡ 2 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯦ ꯑꯗꯨ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯣꯃꯥꯜꯒꯤ ꯍꯣꯇꯦꯜ ꯌꯧꯕꯒ ꯍꯣ ꯇꯣꯃꯥꯜ ꯆꯥꯛ ꯆꯥꯒꯦ ꯍꯩꯃꯥ ꯈꯨꯝꯃꯛꯇꯦꯅꯦꯍꯦ ꯍꯣ ꯇꯣꯃꯥꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯦ ꯂꯩꯇꯖꯥꯠꯂꯣ ꯕꯟꯗꯅꯥꯅ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯆꯦꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯣ ꯕꯟꯗꯅꯥ ꯅꯣꯛꯂꯒ ꯃꯄꯥꯗ ꯂꯛꯅꯩ ꯇꯣꯃꯥꯜ ꯍꯥꯊꯨ ꯆꯦꯟꯊꯣꯛꯇꯨꯅ ꯆꯥꯌꯣꯝ ꯑꯃ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯦ ꯑꯗꯨꯗ ꯄꯤꯈꯤ ꯀꯕꯣꯛꯂꯦ ꯆꯥꯌꯣꯝ ꯑꯗꯨ ꯇꯥꯞ ꯂꯧꯔꯒ ꯅꯣꯛꯇꯨꯅ ꯏꯁꯩꯒ ꯉꯪꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯟꯗꯅꯥꯅ ꯑꯁ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯅꯆꯦ ꯅꯟꯗꯣꯟ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯂꯥꯛ ꯇꯣꯃꯥꯜꯅ ꯏꯕꯦꯝꯃ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯕꯨ ꯄꯤꯖꯔꯝꯒꯅꯤ ꯆꯩꯕꯤꯗꯅ ꯂꯣꯏꯅ ꯇꯥꯟꯕꯤꯔꯝꯗꯣꯏꯅꯤ ꯌꯦꯡꯕꯗꯅꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯈꯖꯤꯛ ꯄꯤꯖꯈꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯠꯀꯗꯕꯁꯨ ꯀꯩꯁꯨ ꯂꯩꯇꯦꯗꯅ ꯑꯆꯨꯝꯕꯃꯛꯁꯨꯅꯤ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯦ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯇꯣꯃꯥꯜꯒꯤ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯂꯥꯛꯏ ꯇꯣꯃꯥꯜꯅ ꯅꯨꯡꯇꯤꯒꯤ ꯄꯤꯖꯩ ꯈꯪꯕꯅ ꯑꯗꯨꯒ ꯃꯄꯨ ꯂꯩꯇ꯭ꯔꯕ ꯍꯨꯏ ꯑꯔꯥꯡꯕꯤꯗꯨꯁꯨ ꯍꯦꯛ ꯇꯣꯃꯥꯜꯒꯤꯗ ꯂꯥꯛꯏ ꯍꯨꯏ ꯑꯔꯥꯡꯕꯤ ꯑꯗꯨꯁꯨ ꯇꯣꯃꯥꯜꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ ꯇꯣꯃꯥꯜꯅꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯕꯨ ꯆꯥꯛ ꯍꯦꯛ ꯄꯤꯖꯕ ꯑꯁꯤ ꯇꯣꯃꯥꯜꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯃꯑꯣꯡꯅꯤ ꯙꯤꯔꯥꯖ ꯁ꯭ꯀꯨꯜ ꯍꯜꯂꯛꯏ ꯉꯁꯤꯗꯤ ꯙꯤꯔꯥꯖ ꯃꯃꯥꯕꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ꯭ꯔꯥ ꯆꯦꯞꯊ ꯌꯦꯡꯉꯤ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯂꯥꯛꯇꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯥ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯙꯤꯔꯥꯖ ꯃꯃꯥ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯆꯪꯂꯛꯄꯗ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠꯆꯤꯟꯗꯨꯅ ꯂꯥꯏꯊꯣꯃꯩ ꯊꯥꯟꯗꯣꯛꯂꯦ ꯑꯗꯨꯒ ꯃꯃꯥꯕꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯑꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯋꯥꯕꯒ ꯙꯤꯔꯥꯖ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯎꯏꯔꯝꯕꯗꯒꯤ ꯉꯥꯊꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯙꯤꯔꯥꯖꯅ ꯊꯣꯡꯖꯤꯟꯗ ꯉꯥꯗꯨꯅ ꯇꯨꯝꯂꯝꯕ ꯑꯗꯨ ꯎꯕꯗ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕ ꯁꯅꯥ ꯅꯪꯕꯨ ꯊꯣꯡꯖꯤꯟꯗꯨꯗ ꯇꯨꯝꯂꯗꯤ ꯀꯩꯗꯧꯔꯒꯦ ꯙꯤꯔꯥꯖ ꯃꯃꯤꯠ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯏꯃꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯏꯃꯥ ꯅꯪ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯉꯁꯤꯗꯤꯅꯦ ꯅꯦꯅꯦ ꯑꯃꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯌꯦꯡꯗꯣ ꯎꯁꯣꯞ ꯂꯩꯌꯦꯅ ꯑꯗꯨꯒꯤꯅꯦ ꯃꯥꯗꯣ ꯄꯣꯠꯁꯤꯡꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯧꯕ ꯊꯣꯔꯛꯀꯦ ꯉꯥꯏꯔꯝꯃꯨꯅ ꯍꯥꯏꯕꯗꯨꯗꯅꯦ ꯉꯥꯏꯕꯗꯅꯦ ꯊꯦꯡꯈ꯭ꯔꯕ ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯗꯤ ꯐꯃꯨꯡ ꯆꯪꯉꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯑꯃꯝꯕ ꯑꯁꯤꯗ ꯀꯥꯡꯅꯒ ꯆꯤꯛꯄ ꯇꯥꯔꯦꯃꯤ ꯏꯃꯥ ꯑꯩꯗꯣ ꯅꯪ ꯉꯥꯏꯔꯝꯕꯅꯦꯕ ꯑꯗꯨꯒ ꯇꯨꯝꯊ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦꯕ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤꯅꯦ ꯉꯥꯁꯨ ꯂꯩꯔꯦ ꯀꯩꯊꯦꯜꯗꯒꯤ ꯍꯌꯥ ꯏꯃꯥ
ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯅꯤꯌꯦ ꯑꯦ ꯏꯃꯥ ꯑꯩꯗꯤ ꯀꯥꯎꯋꯦ ꯏꯃꯥꯅ ꯉꯥ ꯂꯩꯔꯛꯄꯁꯦ ꯆꯞ ꯆꯥꯔꯦꯕ ꯉꯁꯤꯁꯦ ꯏꯃꯥꯅꯦ ꯂꯥꯏꯅ ꯆꯥꯂꯦꯀꯣ ꯑꯦ ꯀꯔꯤꯒꯤꯅꯣꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯤꯕ ꯇꯨ ꯌꯦꯡꯉꯣ ꯍꯩꯃꯥ ꯏꯆꯥ ꯐꯥꯔꯁ ꯇꯥꯔꯦꯅꯦꯍꯦ ꯏꯁ ꯍꯔꯥꯎꯔꯦꯗ ꯏꯃꯥꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯒꯗꯕꯅꯤꯀꯣ ꯏꯆꯥꯗꯤ ꯏꯃꯥꯅꯅꯦ ꯉꯥ ꯂꯩꯔꯛꯏꯁꯦ ꯍꯥꯎꯅ ꯏꯆꯥ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤ ꯊꯣꯡꯂꯒꯦꯀꯣ ꯑꯗꯨꯗꯤ ꯏꯆꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯅꯈꯣꯏ ꯏꯃꯥꯗ ꯅꯪꯗꯤ ꯃꯤ ꯑꯆꯧꯕ ꯑꯣꯏꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏꯕ ꯑꯣꯏꯍꯟꯗꯣꯏꯅꯦ ꯏꯆꯥꯅꯦ ꯑꯐꯕ ꯃꯤ ꯑꯃ ꯏꯃꯥꯅ ꯑꯣꯏꯍꯟꯗꯣꯏꯅꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯑꯐꯥꯎꯕ ꯌꯥꯝꯅ ꯍꯩꯕ ꯗꯣꯛꯇꯔ ꯑꯣꯏꯒꯦꯀꯣ ꯑꯣꯏꯗꯣꯏꯅꯦ ꯏꯆꯥꯅꯦ ꯗꯣꯛꯇꯔ ꯑꯐꯥꯎꯕ ꯑꯣꯏꯗꯣꯏꯅꯦ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯉꯥ ꯑꯗꯨ ꯆꯥꯃꯤꯟꯅꯗꯨꯅ ꯃꯆꯥꯕꯨ ꯁꯨꯝꯕꯤꯈ꯭ꯔꯦ ꯃꯦꯝꯆꯥꯗꯤ ꯃꯆꯥꯒꯤ ꯍꯔꯥꯎꯕꯒꯤ ꯄꯥꯎ ꯃꯔꯛ ꯑꯗꯨꯗ ꯇꯨꯝꯊꯕ ꯌꯥꯗꯦ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯌꯣꯝꯂꯦ ꯏꯆꯥ ꯊꯣꯏꯕ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯨꯕ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯤꯔꯦꯗꯀꯣ ꯅꯃꯥ ꯑꯩꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯆꯥꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯔꯤꯕ ꯑꯁꯤꯒ ꯅꯃꯥꯅ ꯊꯣꯛꯂꯤꯕ ꯁꯦꯟꯁꯤꯒ ꯅꯪꯕꯨ ꯑꯩꯅ ꯃꯤꯑꯣꯏꯅꯕ ꯁꯦꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯂꯥꯏꯅ ꯇꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯃꯥꯜ ꯍꯥꯟꯅꯒꯨꯝꯅ ꯃꯆꯥꯅꯨꯄꯤ ꯕꯟꯗꯅꯥꯒ ꯍꯣꯇꯦꯜ ꯐꯝꯂꯤ ꯍꯥꯟꯅꯒꯨꯝꯅ ꯍꯨꯏ ꯑꯔꯥꯡꯕꯤꯗꯨꯁꯨ ꯆꯥꯕ ꯂꯥꯛꯂꯤ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯩꯁꯨ ꯍꯥꯟꯅꯒꯨꯝꯅ ꯇꯣꯃꯥꯜꯗꯒꯤ ꯆꯥꯛ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯛ ꯃꯔꯛꯇ ꯃꯁꯛ ꯈꯪꯗꯕ ꯆꯥꯛꯅꯤꯕ ꯃꯃꯥ ꯃꯄꯥ ꯌꯦꯡꯁꯤꯟꯕꯤꯗꯕ ꯑꯉꯥꯡ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯁꯨ ꯇꯣꯃꯥꯜꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯦꯛꯇ ꯄꯤꯖꯈꯤ ꯃꯌꯥꯝꯅ ꯇꯣꯃꯥꯜꯒꯤ ꯃꯕꯣꯛ ꯁꯦꯡꯕ ꯃꯌꯥꯝꯒꯤ ꯇꯧꯕ ꯑꯗꯨꯗ ꯕꯣꯠ ꯂꯦꯞꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯂꯛꯅꯕꯁꯨ ꯌꯥꯎꯏ ꯅꯨꯄꯥ ꯑꯃꯅ ꯑꯁ ꯇꯥ ꯇꯣꯃꯥꯜ ꯅꯪꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯑꯦꯟꯁꯥꯡ ꯍꯥꯎꯕꯗ ꯅꯠꯇꯦꯗ ꯇꯥ ꯇꯣꯃꯥꯜꯒꯤꯗ ꯆꯪꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤ ꯍꯅꯨ ꯍꯟꯊꯤꯗꯒꯤ ꯍꯧꯔꯒ ꯑꯉꯥꯡ ꯍꯨꯏ ꯍꯧꯗꯣꯡ ꯑꯉꯥꯎ ꯑꯐꯩ ꯐꯥꯎꯕ ꯂꯣꯏꯅ ꯁꯨꯔꯦꯍꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯇꯥ ꯇꯣꯃꯥꯜꯒꯤꯁꯤꯕꯨ ꯕꯣꯠꯀ ꯂꯦꯞꯀꯦ ꯈꯜꯂꯤꯔꯣ ꯏꯁ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯕꯨꯡꯉꯣ ꯕꯣꯠꯀꯗꯨꯗꯤ ꯃꯤ ꯁꯦꯜ ꯄꯥꯏꯕ ꯁꯦꯜ ꯑꯔꯟꯕꯗ ꯊꯥꯊꯐꯝ ꯂꯩꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯕꯣꯠꯀ ꯂꯦꯞꯄꯗꯨꯗꯤꯅꯦ ꯅꯌꯥꯝꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯦꯍꯦ ꯇꯥ ꯇꯣꯃꯥꯜ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯇꯥ ꯇꯣꯃꯥꯜꯅ ꯄꯤꯖ ꯄꯤꯊꯛꯂꯤꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯕꯣꯠꯇꯤꯔꯦ ꯏꯂꯥꯏ ꯂꯥꯏꯅ ꯀꯥꯔꯅꯤꯕꯨ ꯁꯦꯜ ꯆꯪꯗ꯭ꯔꯁꯨ ꯌꯥꯔꯅꯤꯕ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯃꯈꯣꯏꯁꯤꯡꯁꯦ ꯌꯦꯡꯕꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯩꯁꯦ ꯅꯥꯀꯟꯗꯒꯤ ꯑꯍꯜ ꯑꯃꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯃꯍꯩꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯕꯣꯔ ꯆꯥꯎꯏ ꯍꯥꯏꯅꯔꯤꯕꯅꯤ ꯄꯥꯛ ꯍꯦꯛꯅꯦ ꯐꯪꯒꯦ ꯌꯥꯕ ꯕꯣꯔ ꯅꯠꯇꯦ ꯄꯥꯡꯕ ꯉꯝꯅꯗꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯍꯩꯅꯤꯀꯣ ꯌꯥꯝꯅ ꯐꯩ ꯁꯦ ꯑꯩꯒꯤ ꯄꯩꯁꯥꯁꯨꯅꯦ ꯁꯤꯗ ꯂꯩꯔꯦꯁꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯕꯟꯗꯅꯥꯅ ꯄꯥꯕꯣꯛ ꯍꯣꯇꯦꯜꯁꯦ ꯂꯣꯏꯅ ꯋꯥꯏꯔꯤꯡ ꯇꯩꯊꯣꯛꯄ ꯂꯣꯏꯔꯦ ꯑꯣ ꯌꯥꯔꯦ ꯀꯣꯜꯂꯤꯛꯁꯤꯡꯗꯨꯗꯤ ꯅꯤꯡꯊꯤꯅ ꯐꯦꯡꯗꯣꯛꯂꯝꯃꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯐꯦꯡꯂꯒ ꯃꯆꯨꯝ ꯇꯥꯍꯜꯂꯝꯃꯕꯅꯤ ꯌꯥꯔꯦ ꯍꯌꯦꯡꯒꯤ ꯊꯣꯡꯒꯗꯕ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅꯅꯦ ꯏꯄꯥ ꯏꯆꯥꯁꯨ ꯆꯪꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯂꯣꯏꯅ ꯂꯣꯏꯔꯦ ꯏꯍꯦ ꯉꯁꯥꯏ ꯑꯦꯟꯁꯥꯡ ꯈꯔ ꯂꯦꯝꯕꯗꯨ ꯑꯩꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯗꯨꯒ ꯄꯨꯊꯣꯔꯛꯎ ꯏꯄꯥꯅꯦ ꯁꯣꯜꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯕꯟꯗꯅꯥ ꯃꯄꯥ ꯇꯣꯃꯥꯜꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯆꯥꯛ ꯏꯁꯤꯡ ꯁꯠ ꯃꯌꯨꯝ ꯌꯧꯕꯒ ꯊꯣꯡꯒꯠꯂꯤ ꯉꯁꯥꯏ ꯍꯣꯇꯦꯜꯗꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯈꯔꯗꯨꯒ ꯏꯔꯣꯟꯁꯜꯂꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯒ ꯉꯁꯥꯏ ꯃꯄꯥꯅ ꯍꯣꯇꯦꯜꯗꯒꯤ ꯂꯦꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯑꯦꯟꯁꯥꯡꯗꯨꯒ ꯇꯧꯗꯨꯅ ꯕꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯕꯟꯗꯅꯥꯅ ꯄꯥꯕꯣꯛ ꯆꯥ ꯍꯥꯞꯄꯈꯣꯔꯣ ꯌꯥꯔꯦ ꯍꯥꯄꯛꯑꯅꯨ ꯏꯄꯥ ꯋꯣꯛꯂꯦ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯆꯥ ꯀꯌꯥ ꯆꯥꯗꯦꯅ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯁꯥꯏꯅꯦ ꯍꯣꯇꯦꯜꯗ ꯈꯔ ꯆꯥꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯅ ꯑꯣꯏꯅ ꯃꯥꯜꯂꯦ ꯄꯨꯛꯁꯦ ꯏꯊꯪ ꯊꯪꯒꯠꯂꯤ ꯑꯁꯣꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯄꯥ ꯃꯆꯥ ꯉꯟꯅ ꯇꯨꯃꯤꯟꯅꯈ꯭ꯔꯦ ꯑꯌꯨꯛ ꯄꯨꯡ 4:30ꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯍꯧꯒꯗꯕꯅꯤꯅ ꯉꯟꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯇꯣꯃꯥꯜ ꯑꯃꯁꯨꯡ ꯕꯟꯗꯅꯥ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ
ꯙꯤꯔꯥꯖꯅ ꯃꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅ ꯙꯤꯔꯥꯖꯅ ꯏꯃꯥ ꯍꯥꯎꯅꯦ ꯏꯆꯥ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪ ꯍꯌꯦꯡꯁꯨ ꯀꯩꯊꯦꯜ ꯊꯣꯛꯀꯗ꯭ꯔꯥ ꯀꯩꯊꯦꯜꯗꯤꯅꯦ ꯏꯃꯥ ꯅꯨꯡꯇꯤꯒꯤ ꯊꯣꯛꯏꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯏꯃꯥ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡ ꯄꯨꯔꯒ ꯂꯥꯛꯎꯅ ꯍꯥꯏꯔꯛꯑꯦ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯌꯥꯎꯕ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯏꯃꯥ ꯏꯍꯦ ꯅꯪꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯏꯃꯥꯒ ꯆꯥꯛ ꯆꯥꯕꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯅꯪ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯈꯧꯔꯥꯡꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯂꯥꯛꯀꯅꯤꯌꯦ ꯏꯆꯥ ꯊꯣꯏꯕꯒꯤꯕꯨ ꯏꯃꯥ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯒ ꯅꯪ ꯀꯩꯊꯦꯜ ꯆꯠꯄꯗꯤ ꯀꯝꯗꯧꯕ ꯏꯃꯥ ꯏꯍꯦ ꯅꯣꯡꯃꯈꯛ ꯏꯆꯥꯒꯤ ꯂꯦꯊꯣꯛꯄꯕꯨ ꯀꯩꯗꯧꯋꯤ ꯍꯥꯏꯒꯦ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡ ꯑꯩꯒ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯆꯠꯂꯅꯤꯀꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯪ ꯑꯩꯈꯣꯏ ꯑꯣꯖꯥꯒꯁꯨ ꯊꯦꯡꯅꯔꯅꯤꯀꯣ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯖꯅ ꯆꯥꯊꯣꯛꯎꯁꯦ ꯑꯁꯨꯝꯅ ꯃꯥ ꯃꯆꯥ ꯇꯨꯝꯅꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯙꯤꯔꯥꯖ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯧꯒꯠꯂꯛꯏ ꯅꯣꯡꯉꯥꯟꯕꯒ ꯉꯥꯏ ꯉꯝꯗꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ ꯃꯃꯥꯗ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕ ꯉꯜꯂꯤꯅꯦꯍꯦ ꯅꯪꯕꯣ ꯉꯟꯗ꯭ꯔꯦꯕ ꯏꯃꯥ ꯍꯧꯒꯠꯂꯣꯕ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯕ ꯍꯣꯏ ꯆꯠꯁꯦ ꯏꯃꯥ ꯍꯧꯒꯠꯂꯁꯦ ꯏꯃꯥ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨꯀꯣ ꯉꯟꯅ ꯆꯠꯁꯦꯕ ꯃꯆꯥꯅ ꯍꯔꯥꯎꯖꯕ ꯑꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯃꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯃꯥ ꯃꯆꯥ ꯂꯣꯏꯁꯤꯟꯗꯨꯅ ꯙꯤꯔꯥꯖꯀꯤ ꯁ꯭ꯀꯨꯜ ꯇꯥꯟꯅ ꯂꯥꯛꯂꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯙꯤꯔꯥꯖ ꯃꯥ ꯃꯦꯝꯆꯥꯒ ꯆꯪꯃꯤꯟꯅꯔꯛꯏ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯔꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯐꯝꯗꯨꯅ ꯌꯦꯡꯅꯕ ꯌꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎ ꯇꯧꯅꯔꯤ ꯙꯤꯔꯥꯖ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯍꯩꯃꯥ ꯙꯤꯔꯥꯖ ꯅꯪ ꯂꯥꯛꯑꯦꯗꯅ ꯙꯤꯔꯥꯖꯀꯤ ꯏꯃꯥ ꯑꯣꯏꯔꯕꯣ ꯍꯣꯏ ꯃꯥꯅꯦ ꯑꯣꯖꯥ ꯙꯤꯔꯥꯖ ꯃꯃꯥꯟꯅꯕ ꯑꯃ ꯎꯕꯗꯒꯤ ꯅꯣꯛꯇꯨꯅ ꯀꯧꯗꯨꯅ ꯁꯥꯟꯅꯕ ꯌꯥꯎꯕ ꯆꯦꯟꯈ꯭ꯔꯦ ꯑꯣꯖꯥꯅ ꯙꯤꯔꯥꯖꯀꯤ ꯏꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯅ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯁꯨ ꯑꯣꯖꯥꯒ ꯑꯃꯨꯛꯇꯪ ꯎꯅꯖꯅꯤꯡꯗꯅ ꯂꯩꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯣꯖꯥꯅ ꯙꯤꯔꯥꯖꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯌꯥꯝꯅ ꯀꯜꯂꯤ ꯀꯩꯅꯣꯝꯇ ꯂꯩꯕ ꯌꯥꯗꯦ ꯍꯪꯗꯨꯅ ꯇꯧ ꯂꯩ ꯑꯁꯥꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯃꯥꯅꯒ ꯁꯩꯔꯦꯡꯒ ꯏꯔꯛꯄꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯒꯨꯟ ꯑꯃ ꯌꯥꯎꯔꯤ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯙꯤꯔꯥꯖꯀꯤ ꯏꯃꯥꯅ ꯐꯖꯅ ꯃꯥꯕꯨ ꯁꯦꯝꯕꯤꯌꯨ ꯃꯣꯏꯒꯨꯝꯕ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯡꯈꯤꯕ ꯌꯥꯝꯅ ꯄꯥꯝꯃꯨꯏ ꯃꯦꯝꯆꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯂꯥꯞꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯔꯥꯎ ꯁꯥꯟꯅꯔꯤꯕ ꯃꯆꯥꯕꯨ ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯃꯆꯥꯅ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯌꯥꯎꯗ ꯁꯥꯟꯅꯖꯕꯗꯨ ꯎꯕꯗ ꯑꯃꯨꯛꯇꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯃꯆꯥ ꯑꯗꯨꯗ ꯈꯪꯍꯟꯅꯤꯡꯂꯛꯇꯦ ꯑꯣꯖꯥ ꯑꯩꯅ ꯉꯝꯕ ꯏꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯑꯩꯒꯤ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯩ ꯍꯣꯠꯅꯒꯅꯤ ꯏꯆꯥꯒꯤ ꯑꯁꯥ ꯃꯃꯥ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ ꯑꯗꯨꯗꯤ ꯙꯤꯔꯥꯖꯀꯤ ꯃꯃꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯆꯪꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯌꯥꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯙꯤꯔꯥꯖ ꯃꯃꯥꯗ ꯆꯦꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯇꯝꯖꯔꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯪꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯈꯪꯗꯕ ꯄꯨꯟꯁꯤꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤꯅꯤ ꯊꯥꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯝꯆꯥ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯃꯛ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯉꯁꯤꯒ ꯅꯨꯃꯤꯠ 4 ꯁꯨꯖꯤꯜꯂꯛꯂꯦ ꯃꯦꯝꯆꯥꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯐꯔꯛꯄꯒꯤ ꯃꯃꯤꯗꯤ ꯏꯎ ꯎꯗꯕꯒꯨꯝ ꯇꯧꯔꯤ ꯃꯦꯝꯆꯥ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤ ꯙꯤꯔꯥꯖꯁꯨ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯁ꯭ꯀꯨꯜꯒ ꯑꯃꯠꯇ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯃꯦꯝꯆꯥꯅ ꯏꯆꯥ ꯊꯣꯏꯕ ꯅꯪꯕꯨ ꯁ꯭ꯀꯨꯜꯒ ꯑꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯑꯩ ꯀꯣꯟꯅ ꯅꯪ ꯅꯥꯕ ꯐꯔꯒ ꯆꯠꯂꯒꯦ ꯏꯆꯥꯁꯨ ꯏꯃꯥꯒꯤ ꯑꯋꯥꯕꯗ ꯂꯣꯏꯅ ꯆꯤꯡꯊꯔꯦꯗꯀꯣ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯑꯁ ꯏꯃꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ ꯏꯃꯥꯒꯤ ꯑꯩ ꯂꯩꯁꯤꯗꯤ
ꯃꯦꯝ ꯆꯥꯅ ꯍꯦꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯐꯠꯂꯛꯇ꯭ꯔꯕꯗꯗꯤ ꯙꯤꯔꯥꯖꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯨꯔꯦ ꯗꯣꯛꯇꯔꯅ ꯙꯤꯔꯥꯖꯀꯤ ꯃꯃꯥꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ BP ꯀꯩꯀꯥꯗꯤ ꯂꯣꯏꯅ ꯅꯣꯔꯃꯦꯜꯅꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯧ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯁꯨꯝꯅ ꯗꯣꯛꯇꯔꯗꯨ ꯆꯠꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯔꯩ ꯑꯔꯩꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯠꯇꯨꯅ ꯊꯣꯡꯂꯛꯄꯗꯁꯨ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦ ꯁꯦꯜꯁꯨ ꯂꯣꯏꯔꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯞꯇꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯂꯣꯏꯅ ꯇꯨꯝꯂꯦ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡꯅꯤꯅ ꯅꯣꯡꯃꯇ ꯁꯨꯍꯧꯗꯕꯗ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯞꯇꯥ ꯐꯥꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯙꯤꯔꯥꯖ ꯗꯣꯛꯇꯔꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯏꯕ ꯆꯦ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤ ꯃꯈꯨꯠꯇꯗꯤ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯏꯗꯦ ꯀꯔꯝꯅ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯨꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯅꯥꯏꯍꯩꯗꯨꯅ ꯇꯨꯝꯂꯤꯕ ꯃꯃꯥꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯏꯆꯥꯅꯤ ꯏꯃꯥꯅꯁꯨ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯇꯧꯕꯤꯔꯛꯂꯒ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯙꯤꯔꯥꯖ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯩꯊꯦꯜ ꯇꯥꯅ ꯂꯥꯛꯂꯦ ꯍꯣꯔꯦꯟ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯙꯤꯔꯥꯖ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯥꯔꯃꯥꯁꯤ ꯌꯧꯔꯦ ꯙꯤꯔꯥꯖ ꯐꯥꯔꯃꯥꯁꯤ ꯃꯃꯥꯡꯗꯨꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯦꯞꯅ ꯂꯩꯔꯤ ꯐꯥꯔꯃꯥꯁꯤꯒꯤ ꯅꯨꯄꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩ ꯂꯩꯒꯗꯕꯅꯣ ꯐꯥꯔꯃꯥꯁꯤꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯐꯥꯔꯃꯥꯁꯤꯗꯨ ꯃꯤꯁꯨ ꯆꯤꯟꯇꯛ ꯇꯧꯔꯝꯃꯤ ꯙꯤꯔꯥꯖꯅ ꯀꯀꯥ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯄꯤꯌꯣ ꯐꯥꯔꯃꯥꯁꯤꯒꯤ ꯅꯨꯄꯥꯗꯨꯗ ꯆꯦꯗꯨ ꯄꯤꯁꯤꯜꯂꯤ ꯅꯨꯄꯥꯗꯨꯅ ꯆꯦꯗꯨ ꯂꯧꯗꯨꯅ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯐꯅ ꯌꯥꯝꯃꯤ ꯍꯤꯗꯥꯛꯇꯨ ꯁꯦ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯀꯀꯥ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯂꯨꯄꯥꯅꯦ 1,200 ꯇꯥꯔꯦ ꯙꯤꯔꯥꯖ ꯄꯥꯛ ꯀꯔꯤꯁꯨ ꯈꯨꯝꯅꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯍꯤꯗꯥꯛ ꯄꯤꯔꯝꯕ ꯐꯥꯔꯃꯥꯁꯤꯒꯤ ꯅꯨꯄꯥꯗꯨꯅ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤ ꯑꯃ ꯂꯥꯛꯄꯗꯨꯒꯤ ꯍꯤꯗꯥꯛ ꯄꯤꯔꯤꯉꯩꯗ ꯁꯦꯜꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯙꯤꯔꯥꯖ ꯃꯃꯥꯗꯤ ꯀꯅꯤꯡ ꯃꯃꯥꯗꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯍꯤꯗꯥꯛ ꯌꯥꯎꯕ ꯆꯦꯈꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ ꯃꯤꯑꯣꯏꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯁꯤꯒꯅꯤ ꯆꯪꯒꯅꯤ ꯈꯪꯂꯛꯇꯦ ꯎꯄꯥꯏ ꯊꯤꯔꯛꯏ ꯍꯥꯏꯕꯗꯨ ꯙꯤꯔꯥꯖꯇꯁꯨ ꯊꯣꯛꯈ꯭ꯔꯦ ꯙꯤꯔꯥꯖ ꯃꯤꯔꯛꯅꯔꯛ ꯌꯦꯡꯂꯒ ꯆꯦꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯐꯥꯔꯃꯥꯁꯤꯒꯤ ꯅꯨꯄꯥꯗꯨꯅ ꯍꯤꯗꯥꯛ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯤꯗꯥꯛ ꯄꯨꯔꯒ ꯄꯩꯁꯥ ꯄꯤꯔꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯇꯥꯅꯣ ꯑꯁꯨꯝꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯙꯤꯔꯥꯖꯄꯨ ꯇꯥꯟꯅꯔꯛꯂꯦ ꯅꯨꯄꯥꯗꯨꯅ ꯐꯥꯎ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯝꯇ ꯐꯥꯎ ꯃꯌꯥꯝ ꯑꯁꯨꯝꯅ ꯙꯤꯔꯥꯖꯅ ꯐꯅ ꯀꯟꯅ ꯆꯦꯜꯂꯕꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅꯁꯨ ꯐꯨꯁꯨ ꯐꯨꯕꯤꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯨꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯔꯥꯟꯕ ꯍꯩꯔꯗꯤ ꯈꯤꯇꯪ ꯆꯥꯎꯔꯗꯤ ꯂꯣꯏꯗꯣꯔꯤꯅꯦ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯃꯣꯏꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤꯅꯦ ꯄ꯭ꯔꯤꯊꯤꯕꯤꯔꯨꯝꯗ ꯄꯣꯛꯂꯛꯄꯅꯤ ꯍꯥꯠꯇꯣꯛꯀꯣ ꯃꯁꯤ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯨ ꯃꯁꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯉꯥꯡꯅꯤꯅ ꯀꯌꯥ ꯆꯥꯎꯈꯠꯄ ꯏꯃꯨꯡꯒꯤ ꯑꯉꯥꯡ ꯑꯣꯏꯔꯝꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄꯤꯗꯕ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨꯅꯦ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯃꯁꯤ ꯉꯥꯡꯁꯤ ꯐꯨꯖꯤꯜꯂꯨ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯥꯎꯕꯋꯣ ꯈꯣꯡꯕꯋꯣ ꯉꯔꯉꯪ ꯅꯪꯅꯔꯤꯕꯗꯨ ꯇꯣꯃꯥꯒꯤ ꯍꯣꯇꯦꯜꯒꯤ ꯃꯥꯌꯣꯛꯅꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯣꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯌꯥꯝ ꯌꯣꯝꯁꯤꯟꯅꯕꯗꯨ ꯎꯔꯝꯃꯤ ꯇꯣꯃꯥꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦꯍꯦ ꯈꯪꯗꯤꯌꯦ ꯄꯥꯕꯨꯡ ꯃꯌꯥꯝꯁꯦ ꯌꯥꯝꯗꯤ ꯂꯥꯎꯅꯈꯤꯕꯅꯤ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯥꯛꯂꯒ ꯆꯦꯟꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯣꯃꯥ ꯑꯍꯝ ꯑꯗꯨ ꯇꯥꯕꯗ ꯄꯔꯞ ꯃꯤꯔꯛ ꯑꯗꯨ ꯆꯦꯟꯁꯤꯟꯈꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯗꯞ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣꯁꯥ ꯉꯥꯏꯈꯣ ꯇꯞꯅ ꯉꯥꯡꯅꯧ ꯑꯉꯥꯡ ꯑꯁꯤꯅ ꯍꯨꯔꯥꯜꯂꯤꯕꯁꯦ ꯍꯤꯗꯥꯛ ꯑꯣꯏꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯤ ꯅꯥꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯦꯔꯥ ꯇꯥ ꯇꯣꯃꯥ ꯐꯅ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯁꯨ ꯁꯨꯔꯒ ꯆꯥꯔꯤꯅꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯩꯇꯦꯅ ꯍꯨꯔꯥꯟꯅꯔꯗꯤ ꯃꯁꯤ ꯀꯌꯥ ꯐꯕ ꯑꯉꯥꯡꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯁꯤ ꯊꯥꯖꯤꯟꯗꯅ ꯃꯁꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯀꯀꯥꯗ ꯙꯤꯔꯥꯖ ꯃꯃꯥꯏ ꯂꯧꯊꯗꯨꯅ ꯂꯩ ꯃꯃꯤꯠ ꯑꯗꯨ ꯄꯤꯔꯥꯡꯅꯁꯨ ꯌꯣꯝꯂꯦ
ꯃꯈꯨꯠꯅ ꯃꯄꯤꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯊꯣꯛꯂꯒ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯨꯝꯗ ꯅꯥꯍꯧꯋꯦ, ꯆꯥꯛꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯇꯣꯃꯥꯅ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ, ꯃꯥꯅ ꯂꯧꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯕꯨ ꯀꯌꯥꯒꯤꯅꯣ? ꯂꯨꯄꯥ 1,200ꯒꯤꯅꯦ ꯇꯥ ꯇꯣꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯃꯗꯨꯅꯦ ꯑꯩ ꯄꯤꯔꯒꯦꯀꯣ, ꯑꯉꯥꯡꯁꯦ ꯅꯣꯏ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯇꯣꯃꯥ ꯙꯤꯔꯥꯖꯇ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ? ꯙꯤꯔꯥꯖ ꯆꯥꯔꯛꯇꯦ ꯍꯥꯏꯅ ꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯁꯤꯗ ꯂꯥꯛꯑꯣ, ꯀꯀꯥꯒꯤ ꯍꯣꯇꯦꯜ ꯑꯥꯗ ꯂꯩꯔꯤꯁꯦ, ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯣꯇꯦꯜ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯕꯟꯗꯅꯥꯗ ꯏꯕꯦꯝꯃ ꯆꯥꯛ ꯈꯔ ꯌꯣꯝꯁꯤꯜꯂꯨ, ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯄꯤꯈꯣ꯫ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯙꯤꯔꯥꯖ ꯇꯞꯅ ꯙꯤꯔꯥꯖ ꯀꯧꯋꯦ ꯀꯀꯥ꯫ ꯁꯦ ꯄꯥꯕꯨꯡ, ꯁꯤꯗ ꯂꯩꯔꯦ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ꯫ ꯁꯦ ꯙꯤꯔꯥꯖ, ꯅꯪꯅꯦ ꯃꯁꯤ ꯄꯨꯗꯨꯅ ꯆꯠꯂꯨꯀꯣ, ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯏꯃꯥꯗꯅꯦ ꯍꯤꯗꯥꯛꯇꯨꯒ ꯆꯥꯛ ꯑꯁꯤꯒꯅꯦ ꯄꯤꯖꯔꯨꯔꯣ꯫ ꯁꯤ ꯆꯥꯔꯗꯤ ꯅꯃꯥꯗꯣ ꯅꯥꯕ ꯐꯔꯅꯤꯗ꯫ ꯙꯤꯔꯥꯖ ꯆꯠꯈꯤꯕꯒ ꯕꯟꯗꯅꯥꯅ ꯄꯥꯕꯨꯡ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯗꯣ ꯂꯩꯕꯤꯕ ꯑꯗꯨꯒ ꯆꯦꯡꯆꯥꯛꯁꯨ ꯑꯃꯨꯛ ꯄꯤꯈ꯭ꯔꯤꯗꯣ? ꯏꯕꯦꯝꯃ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡꯉꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯗꯧꯔꯕꯅꯤ꯫ ꯏꯈꯨꯠ ꯂꯥꯟꯊꯣꯛꯂꯒ ꯃꯤꯈꯨꯠ ꯂꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦꯍꯦ꯫ ꯕꯟꯗꯅꯥ ꯐꯥꯒꯤ ꯇꯧꯏ ꯃꯄꯥꯗ꯫ ꯄꯥꯕꯨꯡꯅꯗ ꯂꯥꯟꯊꯣꯛꯏ, ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯅꯥꯝ ꯂꯥꯟꯊꯣꯛꯄꯤꯔꯛꯇꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯂꯥꯏꯅ ꯆꯥꯜꯂꯒ ꯁꯦꯜꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯆꯦꯡ ꯈꯔꯁꯨ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯨ ꯇꯣꯃꯥꯅ ꯄꯤꯔꯛꯄ ꯆꯠꯂꯣ ꯑꯗꯨꯒ ꯙꯤꯔꯥꯖ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯔꯦ, ꯆꯥꯛ ꯏꯁꯤꯡꯁꯨ ꯄꯤꯖꯔꯦ꯫ ꯃꯃꯥꯅ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯁꯨ ꯀꯀꯥ ꯑꯃꯅ ꯂꯩꯕꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯋꯥꯗꯤ ꯙꯤꯔꯥꯖ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯦꯝꯆꯥ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯀꯜꯂꯛꯂꯦ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯃꯥ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯂꯦ꯫ ꯄꯥꯕꯨꯡ, 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 ꯇꯥꯕ꯭ꯔꯣ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯃꯌꯥꯡ ꯆꯪꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ꯫ ꯗꯣꯛꯇꯔꯅ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯔ ꯂꯨꯔꯦ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯨꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯪꯒꯗꯧꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯟꯕꯗ ꯕꯟꯗꯅꯥ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯟꯗꯅꯥ ꯍꯣꯇꯦꯜꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯄꯥꯕꯨꯡꯅ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯣꯇꯦꯜ ꯑꯗꯨ ꯍꯥꯡꯂꯔꯣꯏꯗꯕꯅꯤꯅ ꯕꯟꯗꯅꯥ ꯍꯣꯇꯦꯜ ꯑꯗꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯃꯄꯥꯕꯨꯡꯅ ꯍꯣꯇꯦꯜꯗꯨꯗ ꯆꯦꯟꯖꯔꯝꯕ, ꯂꯥꯡꯖꯔꯝꯕ, ꯊꯣꯡꯖꯔꯝꯕ ꯆꯐꯨ ꯎꯌꯥꯜ ꯃꯌꯥꯝꯗꯨ ꯌꯦꯡꯅꯤꯡꯗꯨꯅ ꯃꯄꯤ ꯃꯔꯥ ꯆꯦꯅ ꯍꯧꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯍꯣꯇꯦꯜ ꯑꯁꯤ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯄꯥꯕꯨꯡ, ꯍꯣꯇꯦꯜ ꯑꯁꯤ ꯅꯪ ꯂꯩꯇ꯭ꯔꯕꯗ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕ ꯆꯐꯨ ꯎꯌꯥꯜꯁꯤꯡꯁꯦ ꯏꯇꯨꯛ ꯇꯨꯛꯊꯅ ꯅꯨꯡꯉꯥꯏꯇꯅ ꯊꯋꯥꯏ ꯄꯥꯟꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯄꯥꯕꯨꯡ, ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯨꯡꯉꯥꯏꯔꯛꯀꯅꯤ, ꯏꯁꯣꯔꯅ ꯎꯕꯤꯒꯅꯤ ꯍꯥꯏꯕꯗꯨꯕꯨ ꯁꯤꯒꯤ ꯆꯩꯅꯥꯁꯤꯔꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯂꯥꯛ 6ꯅ ꯊꯤꯒꯗꯧꯔꯤꯕꯁꯤꯕꯣ? ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯅꯪꯕꯨ ꯑꯣꯏꯅ ꯀꯟꯕ ꯉꯝꯈꯤꯗꯕ ꯇꯥꯔꯗ꯭ꯔꯥ? ꯕꯟꯗꯅꯥ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯑꯌꯨꯛ ꯉꯟꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯛ 1ꯃꯨꯛꯇꯤ ꯐꯪꯂꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯏꯪꯈꯣꯜ ꯑꯁꯤ ꯊꯝꯂꯒ ꯃꯄꯥꯕꯨ ꯂꯥꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯕꯟꯗꯅꯥ ꯍꯣꯁꯄꯤꯇꯥꯜꯗ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗꯗꯤ ꯃꯄꯥꯕꯨꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯗꯣꯛꯇꯔꯅ ꯕꯟꯗꯅꯥ ꯍꯦꯛ ꯂꯥꯛꯄꯒ ꯏꯕꯦꯝꯃ, ꯄꯦꯁꯦꯟꯁꯤꯒꯤ ꯏꯃꯨꯡ ꯅꯠꯇ꯭ꯔꯥ? ꯁꯤꯗꯅꯦ ꯁꯣꯏ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ꯫ ꯕꯟꯗꯅꯥ ꯏꯉꯛꯉꯛꯅ ꯁꯣꯏ ꯇꯧꯏ꯫ ꯗꯣꯛꯇꯔ, ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯔꯗꯕ꯭ꯔꯥ? ꯍꯧꯒꯗꯧꯔꯦ, ꯉꯥꯏꯍꯥꯛꯅꯦ ꯃꯄꯥꯟꯗ ꯂꯩꯕꯤꯔꯣ꯫ ꯕꯟꯗꯅꯥ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯍꯧꯕ ꯅꯪꯗꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯒꯤ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯁꯨ ꯑꯣꯕꯖꯔꯕꯦꯁꯟ ꯔꯨꯝꯗ ꯂꯩꯔꯤ꯫ ꯗꯣꯛꯇꯔ ꯑꯃꯅ ꯄꯤꯔꯝꯕ ꯕꯤꯜꯒꯤ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯕꯟꯗꯅꯥ ꯐꯝꯂꯤ꯫ ꯆꯦ ꯑꯗꯨ ꯇꯞꯅ ꯌꯦꯡꯂꯛꯏ ꯕꯟꯗꯅꯥ꯫
ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯪꯕ ꯂꯥꯛ 6 ꯑꯗꯨ ꯄꯦꯠ ꯍꯥꯏꯅ ꯊꯥꯔꯝꯕ ꯑꯗꯨꯗ ꯃꯈꯥꯗꯨꯗ ꯊꯥꯔꯝꯕ ꯑꯗꯨ ꯌꯦꯡꯂꯒ ꯕꯤꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯋꯥꯔꯣꯜ ꯑꯃꯁꯨ ꯏꯔꯝꯃꯤ꯫ ꯕꯟꯗꯅ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯇꯞꯅ ꯄꯥꯔꯛꯏ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯄꯨꯝꯕ ꯆꯥꯂꯨꯛ ꯑꯃꯒꯤ ꯃꯃꯜꯗ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯆꯥꯂꯨꯛ ꯑꯗꯨꯒꯤ ꯂꯃꯟ ꯉꯁꯤꯗꯤ ꯑꯩꯅ ꯍꯟꯖꯤꯟꯖꯔꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯁꯣꯝꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯍꯤꯡꯖꯈꯤꯕ ꯗꯣꯛꯇꯔ ꯙꯤꯔꯥꯖ ꯍꯥꯏꯅ ꯋꯥꯔꯣꯜ ꯑꯗꯨꯗ ꯏꯔꯝꯃꯤ꯫ ꯕꯟꯗꯅ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯊꯣꯛꯇꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯄꯥꯕꯨꯡꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯇꯣꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯋꯦ?" "ꯙꯤꯔꯥꯖ ꯀꯧꯋꯦ ꯀꯀꯥ." ꯕꯟꯗꯅ ꯃꯤꯀꯨꯞ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯕꯟꯗꯅ ꯆꯦ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯦꯛ ꯀꯞꯄꯤ꯫ ꯉꯁꯤꯗꯤ ꯃꯄꯥꯕꯨꯡꯅ ꯃꯤꯒꯤ ꯋꯥꯖꯔꯛꯄ ꯄꯨꯝꯕ ꯃꯍꯩ ꯌꯥꯜꯂꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯊꯃꯣꯏ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯦ ꯈꯟꯕꯗ ꯕꯟꯗꯅ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯃꯔꯛꯇ ꯀꯞꯂꯤ꯫ ꯃꯤꯡꯁꯦꯜꯅ ꯈꯥꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯦꯛꯂꯤꯕ ꯃꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯕꯟꯗꯅ ꯃꯄꯥꯟꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯍꯨꯏ ꯑꯔꯥꯡꯕꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯒꯦꯠ ꯃꯌꯥꯗ ꯀꯨꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯕꯟꯗꯅ꯫ ꯑꯗꯨꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ "ꯍꯩꯃꯥ ꯑꯔꯥꯡꯕꯤ, ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯏꯕ? ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ?" ꯑꯔꯥꯡꯕꯤ ꯕꯟꯗꯅ ꯎꯕꯗ ꯍꯔꯥꯎꯕꯅ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ ꯕꯟꯗꯅꯥꯅ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯆꯥꯛ ꯈꯔ ꯂꯩꯔꯒ ꯄꯤꯖꯩ꯫ ꯑꯗꯨꯕꯨ ꯑꯔꯥꯡꯕꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯣꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯈꯣꯡꯗꯨꯅꯇ ꯂꯩ꯫ ꯕꯟꯗꯅ ꯚꯥꯞ ꯇꯥꯔꯤ ꯃꯥꯒꯤꯁꯤ ꯃꯄꯥ ꯇꯣꯃꯥꯒꯤ ꯋꯥꯖꯗꯨꯅ ꯌꯦꯡꯖꯔꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯕꯟꯗꯅ ꯃꯄꯤ ꯃꯔꯥ ꯆꯦꯅ ꯅꯨꯡꯁꯤꯅ ꯑꯔꯥꯡꯕꯤꯗ ꯅꯥꯟꯕꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯕꯟꯗꯅ ꯀꯕꯣꯛꯂꯩ ꯎꯕꯗ "ꯍꯩꯃꯥ, ꯏꯅꯦ ꯀꯕꯣꯛꯂꯩ, ꯅꯪꯕꯨ ꯆꯥꯛ ꯆꯥꯕ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏꯗꯤ ꯍꯣꯇꯦꯜ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ꯫ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯆꯥꯔꯤꯒꯦ?" ꯀꯕꯣꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯤꯖꯤꯗꯒꯤ WT 3-4 ꯈꯛ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ "ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦꯅ, ꯇꯣꯃꯥꯜꯗ WT ꯄꯤꯖꯒꯦꯅ ꯂꯥꯛꯏꯕ꯫ ꯇꯣꯃꯥꯜꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯃꯥ ꯅꯥꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯁꯦ, ꯇꯣꯃꯥꯜꯒꯤꯅꯦ ꯁꯤ ꯄꯤꯖꯒꯦ ꯇꯧꯕꯅꯤ." ꯕꯟꯗꯅ ꯍꯔꯥꯎꯅ ꯅꯣꯛꯏ꯫ "ꯄꯥꯕꯨꯡ, ꯅꯪ ꯅꯤꯡꯁꯤꯡꯖꯔꯝꯕ ꯃꯌꯥꯝꯁꯤꯅ ꯅꯪꯕꯨꯁꯨ ꯁꯤ ꯌꯧꯅ ꯈꯟꯖꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩ ꯉꯁꯤꯗꯤ ꯚꯥꯞ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯥ ꯑꯃꯈꯛꯇꯣ ꯃꯤꯑꯣꯏꯕ ꯑꯃꯗꯗꯤ ꯍꯤꯡꯅꯕꯒꯤ ꯃꯌꯣꯜ ꯆꯣꯡꯍꯟꯕ ꯉꯝꯕ ꯑꯁꯥ ꯑꯣꯏꯔꯦꯀꯣ꯫ ꯏꯅꯦ ꯀꯕꯣꯛꯂꯩ, ꯅꯪ ꯆꯥꯖꯔꯣ WTꯗꯣ꯫ ꯄꯥꯕꯨꯡꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯤꯌꯦ꯫ ꯍꯌꯦꯡ ꯃꯥꯅꯕ ꯐꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯅꯪ ꯂꯥꯛꯎꯀꯣ." ꯀꯕꯣꯛꯂꯩ ꯃꯣꯏꯔꯣꯝ ꯁꯣꯟ ꯁꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ "ꯇꯣꯃꯥꯜꯗꯣ ꯅꯥꯕ ꯊꯨꯅ ꯐꯖꯧ ꯍꯥꯏꯌꯨꯀꯣ꯫ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯑꯩ ꯆꯠꯂꯦ, WTꯁꯦ ꯇꯣꯃꯥꯜꯅ ꯆꯥꯎ ꯌꯥꯗꯕꯅꯤꯅ ꯍꯌꯦꯡꯒꯩꯗꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯑꯣꯏ." ꯕꯟꯗꯅ ꯀꯕꯣꯛꯂꯩꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯔꯥꯡꯕꯤꯕꯨ ꯅꯥꯟꯕꯤꯔꯝꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛ ꯇꯞꯅ ꯆꯪꯂꯛꯂꯦ꯫